Kurumzari yang biriba punapo live si yam tentak na tham geng asigi live se mayam da songsoi soidana kana gani khale maram di khoi gi buildings da laimina ba makha da laiba khoi gi manipur da gi lakpa tribe na pi habi tare ko khoi manipur da lakpa tum khudam noina da khoi mau jati da gi lakha makha da laiba aduga ma khoi je khoi gi maite lon je kya phajana ngang ba haite kha khadi khange do loina phajana ngang thop ngam da ba adamai lai aduga kaino su tawi khoi gi mai gi nupa du de maite lon khange aduga mok manipuri khange habi tare aduga mama sadi maite lon khangde adama khoi ji sauda sawi je kaino khoi mai bill je tha khoding ge dom sang nai na moida lak pai tare aina mamang da zoi hai jagrab ne moida ado hai gre phajana ju tak pira ma bane phajana ju tawraga ado moi phajana apply tawba haita paira di khangdre ado mai lei ai sita taksarake madudi kaino khana khoi gi mai gi bill je si la eba zero billing adum la ai tare tha khoding gi zero billing la ai de mai je akoina bill thi ga da bado khoi paisa je lupa lising adu chatret lising ama ani la adi bill je thi du ni dana adu bill je adum zero billing se adum tha khoding la abni na mai gi bill je thi da ba hai tare adu mai bill thi dare delhi to je ko mayam si mapalam gi ne adu gi ne na khanbi go ni information je maram di kaino khana mayam na sudum share to biyo khangna chana maram pangsing da haidi khoi gi komaina zero billing se khoi lawga da ge mai gi billing se sidai da khoi ne sing free da piri ko delhi sarkar na ado siki aina khoi manipur zu oihaningba gi wakhalon da lei maram di khoi delhi sarkar na ngam khoi manipur zu khadong ngam moi manipur sarkar zu khadong ngam moi ha wakhan da khali adum bagi potu su lei ado aina sida haijaning si siki zero billing se komai la ka da ga ha kan da khoi sida miss call number am pi ba se ai number itho thamjare si number sing bi ko 70113 aduga 1 mangarak namgadaba 70113 mangarak namgadaba aduga hairiba asida adongi lairiba building da lairiba du kanam khana sida kitang clear oidam lai maramdi adomna rain law matamda ka bara law matamda ka se khoina wai matamda yumbu je khoi gi government rate pibra yengbiyoba government rate piragadi nang 200 unit si manung da lairaga nang se free da phangdu neba mai je zero billing lak tu neba samaina bill pi ba haitare sai bill pi da ba e unit lo patre ni ni pa ni mapan ni tra ni haiba building ma'am laibane owner adum ba building di lo biru nova adona building lo matamda haidi wai matamda haitare aduna sai gi e zero billing ni government re ni sing free ni haiba adum yengbiyo maram di kai na kan adom simbagi kana ba se plo ba ya ni haiba tare aduga delhi da laiba yumbu jing jam pata pata su laibane di adum khoi gi notice masa da gi nampu da paisa je ya ngai unit ka je makhan haijal lab sa lobi ma'am lai ko madum poto khoina kitang ngak thok pa ya ninga ai ge khoi ramda manipur da lakpa paisa tan ba lakpa adum ba mayam mal sinau mayam da kitang mo khoi gi pocket da kitang phagadra haidana makhoi pikhau da kitang hoba phagadra haidana ina thamjabani si zero billing ji loga ha ga di sigi numbers da miss call pbo ko sigi numbers da miss call pira matung da moi gi side gi auto reply la kanda adom gi ca number na mo haibirakane ba sidaise sida ca number ha ga laise ko mai ca number je adongi billing smaina pi tar ga di adongi bill ji da ca number je smai yor kane ba si ca number je hapa matung da adomna submit to bi ga tamne ba adu wastai da khoi gi 200 units se free ni aduga ningdam da sida khoi heater ju ti adi singa sabu ju lummi sumba ma'am sa tawi ko adu faw da khoi free da ma'am fangi simba zero billing je smai dam la eba ko adu bu hai je adomna sigi khudong sab tha khoding ga minus zero billing je lak tar ga di adongi pocket da gi sat ka da paisa du kan lowi da na ko adugi post ma laire aduga seida aina itho thame 201 da gi na 400 unit pukta chawa mi haitare adum ba consume to mi da di adum ba consume to mi da di 50% di subsidy piye ko si je apply to ba ya hai se sigi numbers da miss call to dam ni ko miss call to ra sigi numbers da miss call to ra adomna kono se law da bani si miss call to ra ma sigi numbers 70113 manga se nabiraka adongi phone da message la kani reply la kani la matung da hai riba si adomna sigi ca number na mo har kani ca number je bill du da yaw bani ko to ra nambi ga da bani adu hai de si khoi bsc kano ni adu basida da si december gi bill ni ko se sta moi semi gi bill man je January 24 smaina ko bill de sina 30/12/2023 aduga si yang biro ko zero billing samaina lairis samaina lai ado aina akhoi manipur gi
ꯒꯣꯔꯃꯦꯟꯗꯁꯨ ꯁꯨꯃꯥꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯗꯦꯜꯂꯤ ꯒꯣꯔꯃꯦꯟꯅ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯨ ꯑꯗꯨꯝ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯃꯔꯝꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯕꯁꯇ ꯆꯠꯂꯤꯁꯤꯡꯁꯦ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯇꯤꯀꯦꯠ ꯑꯉꯥꯡꯕ ꯑꯃ ꯂꯧꯔꯒ ꯄꯩꯁꯥ ꯁꯨꯡꯄꯤ ꯄꯤꯗꯦ ꯗꯦꯜꯂꯤ ꯒꯣꯔꯃꯦꯟꯅ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯑꯣꯄꯣꯖꯤꯁꯟ ꯀꯥꯡꯕꯨꯅꯗꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯑꯆꯥꯔꯝ ꯀꯩꯅꯣ ꯐ꯭ꯔꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯉꯝꯃꯝꯗꯕꯗꯨ ꯀꯦꯖ꯭ꯔꯤꯋꯥꯜ ꯁꯔꯀꯥꯔ ꯂꯥꯛꯑꯒ ꯉꯝꯕꯗꯨ ꯑꯗꯨꯒꯤ ꯑꯉꯝꯕꯗꯨ ꯀꯃꯥꯏꯅ ꯇꯧ ꯉꯝꯃꯤꯅꯣ ꯑꯗꯨ ꯌꯦꯡꯉꯒ ꯃꯣꯏꯁꯨ ꯉꯝꯅꯕ ꯍꯣꯠꯅꯔꯒ ꯍꯦꯟꯅ ꯂꯩꯉꯥꯛꯇꯣ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯁꯝꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯗꯦꯜꯂꯤꯒ ꯆꯥꯡꯗꯝꯅꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯤ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯀꯅꯤꯅ ꯈꯜꯂꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤꯁꯨ ꯌꯥꯝ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯝ ꯈꯖꯅꯥꯒꯁꯤꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯪꯒꯦ ꯁꯨꯝ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯏꯀꯥꯏꯕꯤꯒꯅꯨ ꯑꯩꯈꯣꯏ ꯂꯝ ꯈꯖꯅꯥ ꯊꯤꯗꯣꯛꯄꯁꯦ ꯁꯨꯡꯁꯤ ꯊꯤꯗꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯦ ꯊꯦꯡꯅꯩꯌꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯗꯨꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗꯤ ꯅꯠꯇꯦꯀꯣ ꯏꯊꯧꯗꯤ ꯅꯠꯇꯦ ꯑꯩꯅꯁꯨ ꯂꯝ ꯈꯖꯅꯥ ꯊꯤ ꯆꯠꯀꯥꯟꯗ ꯊꯦꯡꯅꯕꯗ ꯂꯝ ꯈꯖꯅꯥ ꯊꯤꯗꯕ ꯃꯤ ꯃꯌꯥꯝꯁꯦ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯝ ꯈꯖꯅꯥꯁꯤꯅ ꯑꯗꯨꯛ ꯃꯇꯤꯛ ꯌꯥꯝꯃꯒꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯗꯁꯨ ꯀꯥꯒꯗꯕ ꯇꯦꯛꯁꯁꯨ ꯀꯥꯗ꯭ꯔꯒꯗꯤ ꯒꯣꯔꯃꯦꯟꯅꯁꯨ ꯃꯗꯨ ꯉꯝꯃꯣꯏꯗꯣꯏꯅꯤꯗꯅꯀꯣ ꯄꯩꯁꯥꯗꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅ ꯂꯥꯛꯑꯀꯥꯟꯗꯅꯦꯕ ꯂꯩꯉꯥꯛ ꯆꯂꯥꯏꯕꯅ ꯆꯂꯥꯏꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯧꯗ ꯍꯧꯖꯤꯛꯄꯨꯗꯤ ꯃꯩꯁꯦ ꯄ꯭ꯔꯤꯄꯦꯗꯇ ꯑꯣꯏꯔꯕꯅꯤꯅ ꯃꯩ ꯕꯤꯜ ꯆꯥꯡ ナꯏꯅ ꯀꯛꯑꯦ ꯃꯔꯝꯗꯤ ꯃꯩꯗꯣ ꯃꯨꯠꯇꯨꯅꯤꯅ ꯑꯗꯨꯕꯨ ꯍꯥꯏꯔꯤꯁꯤ ꯑꯗꯨ ꯉꯝꯗꯕ ꯀꯥꯡꯕꯨꯁꯤꯡꯗꯤ ꯍꯥꯟꯅꯗꯤ ꯑꯗꯨꯝꯕ ꯑꯣꯏꯔꯝꯗꯕ ꯂꯥꯏꯟꯗꯒꯤ ꯂꯧꯕ ꯑꯣꯏꯔꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯗꯤ ꯕꯤꯜ ꯐꯥꯎꯕ ꯊꯤꯗꯕꯣꯏ ꯇꯧꯔꯝꯃꯤꯅꯦꯕ ꯑꯗꯨꯕꯨ ꯄ꯭ꯔꯤꯄꯦꯗ ꯂꯥꯛꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯈꯖꯅꯥꯒꯁꯦ ꯄ꯭ꯔꯤꯄꯦꯗ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯊꯥꯗ ꯑꯗꯨ ꯆꯍꯤꯗ ꯊꯤꯗ꯭ꯔꯒꯗꯤ ꯂꯝꯒꯁꯦ ꯒꯣꯔꯃꯦꯟꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯃꯈꯣꯏꯅ ꯑꯗꯨꯝ ꯃꯠꯂꯅꯤꯒ ꯍꯥꯏꯕꯒꯤ ꯂꯣꯒ ꯁꯦꯝꯃꯛꯑꯗꯤꯀꯣ ꯐꯖꯅ ꯑꯩꯈꯣꯏ ꯈꯖꯅꯥꯁꯦ ꯊꯤꯗꯣꯔꯛꯀꯗꯕ ꯃꯥꯜꯂꯦꯅ ꯑꯩ ꯈꯜꯂꯦꯀꯣ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯇꯧꯍꯟꯅꯤꯡꯕꯗꯣ ꯗꯦꯜꯂꯤ ꯒꯣꯔꯃꯦꯟꯅ ꯉꯝꯃꯒꯗꯤ ꯀꯩꯗꯧ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯨꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯩ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯖꯦꯔꯣ ꯕꯤꯂꯤꯡ ꯂꯥꯛꯍꯟꯅꯤꯡꯉꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁ ꯀꯣꯜ ꯅꯝꯕꯔꯁꯦ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯁꯤ ꯑꯦ ꯅꯝꯕꯔ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯤ ꯁꯤ ꯑꯦ ꯅꯝꯕꯔꯁꯦ ꯁꯨꯃꯥꯏꯅ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯇꯦꯟꯇꯛꯅ ꯁꯦꯝꯒꯦ ꯃꯔꯝꯗꯤ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯂꯩꯔꯒꯁꯨ ꯃꯌꯥꯝꯅ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯅ ꯑꯍꯩ ꯄꯥꯁꯥꯕ ꯇꯥꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝ ꯃꯈꯥꯗ ꯂꯩꯕ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯃꯥꯎ ꯅꯨꯄꯤꯗꯣ ꯏꯁꯥꯎ ꯂꯩꯔꯝꯃꯦ ꯃꯣꯏ ꯃꯩ ꯕꯤꯜꯁꯦ ꯖꯦꯔꯣ ꯂꯥꯛꯇꯦ ꯅꯣꯏꯅ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯈꯣꯠꯂꯤꯅꯣꯅ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯤꯈ꯭ꯔꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯆꯦ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯑꯗꯣꯝꯅ ꯁꯤꯒꯤ ꯁꯕꯁꯤꯗꯤ ꯀꯥꯟꯅꯕꯁꯦ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯑꯗꯣꯝꯅ ꯃꯤꯁ ꯀꯣꯜ ꯄꯤꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯇꯥꯛꯄꯤꯔꯝꯃꯕꯅꯤ ꯑꯗꯣ ꯃꯣꯏ ꯍꯩꯇꯕꯔꯥ ꯅꯠꯇ꯭ꯔꯒ ꯐꯖꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯍꯩꯇꯕꯒꯤꯔꯥ ꯈꯪꯗꯦ ꯑꯗꯣꯝꯅ ꯃꯤꯁ ꯀꯣꯜ ꯇꯧꯕꯤꯌꯣ ꯂꯩꯔꯤꯕ ꯅꯝꯕꯔꯗꯨꯗꯒꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯇꯧꯕꯇꯕꯨ ꯑꯗꯣꯝꯒꯤ ꯌꯨꯝꯕꯨꯁꯤ ꯑꯗꯣꯝꯒꯤ ꯃꯩ ꯕꯤꯜ ꯁꯨꯃꯥꯏꯅ ꯄꯤꯕ ꯉꯝꯕ ꯌꯨꯝꯕꯨ ꯑꯗꯨꯝ ꯌꯨꯝꯕꯨꯅꯁꯨ ꯑꯗꯨꯝ ꯄꯥꯏꯁꯟꯕꯅꯦ ꯄꯥꯏꯕꯨꯗꯤ ꯅꯪꯒꯤ ꯃꯩ ꯕꯤꯜ ꯖꯦꯔꯣ ꯂꯥꯛꯑꯦ ꯍꯥꯏꯔꯒꯁꯨ ꯄꯩꯁꯥ ꯂꯧꯗꯦ ꯑꯗꯨꯒ ꯕꯤꯜ ꯄꯤꯕꯤꯔꯛꯄꯁꯨ ꯂꯩꯕꯅꯤ ꯕꯤꯜ ꯄꯤꯕꯤꯔꯛꯄꯁꯨ ꯊꯤꯌꯨ ꯑꯗꯨ ꯃꯔꯝꯗꯤ ꯁꯤꯒꯤ ꯖꯦꯔꯣ ꯕꯤꯂꯤꯡꯁꯤ ꯂꯧꯕ ꯌꯥꯅꯤꯡꯉꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯖꯦꯔꯣ ꯕꯤꯂꯤꯡꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯣꯝꯗꯒꯤ ꯆꯠꯀꯗꯕ ꯆꯥꯗꯤꯡꯗꯨ ꯍꯟꯊꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯅꯤ ꯈꯜꯂ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯇꯝꯗ ꯁꯤ ꯄꯥꯎꯁꯤꯗꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯗꯤ ꯃꯄꯥꯟ ꯂꯝꯒꯤꯅꯦ ꯑꯩꯈꯣꯏꯗ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯕ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯕ ꯏꯟꯐꯣꯔꯃꯦꯁꯟꯅꯦ ꯃꯔꯝꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯗꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯒꯤ ꯏꯚꯟ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯇ꯭ꯔꯥꯏꯕꯦꯜ ꯃꯆꯥ ꯃꯌꯥꯝꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯈꯣꯏꯗꯁꯨ ꯁꯤꯒꯨꯝꯕ ꯅꯣꯂꯦꯖꯁꯤ ꯄꯤꯅꯤꯡꯕꯗꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯇꯉꯥꯏ ꯐꯗꯅ ꯁꯦꯝꯕꯤꯖꯕꯅꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯀꯥꯏꯊꯣꯛꯑ ꯁꯦꯝꯃꯤꯕꯅꯤ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯔꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯂꯧꯕꯤꯔꯒ ꯃꯌꯥꯝꯗ ꯄꯥꯁ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯔꯤꯀ꯭ꯋꯦꯁꯇꯨꯅꯤ ꯊꯝꯖꯅꯤꯡꯉꯤꯁꯤꯅ ꯑꯗꯨꯒ ꯀꯥꯟꯅꯕꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯗꯦꯜꯂꯤꯗ ꯋꯥꯔꯤꯅꯤ ꯑꯗꯣꯝꯅ ꯗꯦꯜꯂꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯃꯤ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒꯁꯨ ꯁꯤꯗ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯂꯥꯏꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯀꯣ ꯁꯤꯒꯨꯝꯕꯒꯤ ꯄꯣꯠꯁꯨ ꯂꯩ ꯑꯁꯤꯅ ꯈꯪꯗꯕ ꯃꯌꯥꯝꯗꯨꯁꯨ ꯈꯪꯖꯍꯧꯅꯕ ꯑꯗꯩ ꯈꯪꯃꯤꯟꯅꯕ ꯌꯥꯔꯒꯗꯤ ꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯈꯨꯗꯣꯡꯆꯥꯕꯗꯨ ꯁꯤꯃꯥꯏꯅ ꯂꯩ ꯍꯥꯏꯅ ꯊꯝꯖꯕꯅꯤ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯔꯛꯄ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯂꯥꯏꯐꯁꯤ